ꯑꯗꯨ ꯌꯧꯅ ꯅꯨꯡꯁꯤꯔꯝꯃꯔꯣꯏꯕ ꯏꯇꯥꯎ ꯀꯗꯥꯏꯗꯒꯤ ꯂꯪꯖꯤꯟꯕ ꯇꯛꯄꯗ ꯀꯟꯁꯤ ꯇꯥꯑꯒ ꯇꯨꯝꯕꯅꯦ ꯃꯤꯅꯥꯏꯒꯤ ꯄꯨꯟꯁꯤ ꯍꯥꯏꯗꯣ ꯃꯗꯨ ꯀꯧꯋꯦ ꯈꯪꯖꯔꯣ ꯉꯁꯤꯗꯒꯤ Happy Valentine's Day. Ichan. ꯅꯨꯄꯤ ꯃꯁꯥꯅꯁꯨ ꯌꯥꯗ꯭ꯔꯦ ꯏꯕꯣ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯏꯆꯟꯒꯤ ꯊꯃꯣꯏꯗꯨꯗ ꯑꯩꯅ ꯆꯪꯉꯒ ꯌꯥꯍꯜꯂꯛꯀꯗꯧ ꯃꯉꯥꯏ ꯅꯠꯇ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯏꯕꯣ ꯃꯤꯡꯒꯦꯗ ꯕꯣꯏꯅꯥ ꯒꯥꯔꯤ ꯈꯥꯝꯃꯣ ꯗꯥꯗꯥ ꯑꯩ ꯅꯪ ꯅꯨꯡꯁꯤ ꯅꯪꯉꯣꯟꯗꯒꯤ ꯑꯩ ꯍꯤꯡꯅꯤꯡꯉꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯎꯠꯂꯛꯄ ꯉꯥꯡꯂꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯊꯃꯣꯏꯅ ꯑꯄꯥꯝꯕ ꯄꯥꯝꯖꯩ Best for me. 이분만 맞아 나 거의 홈 exam 할 일이다